ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯄꯣꯠꯂꯣꯏꯕꯒꯤ ꯃꯩꯈꯨ ꯁꯤꯖꯟ 2 ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯄꯣꯠꯂꯣꯏꯕꯒꯤ ꯃꯩꯈꯨ ꯁꯤꯖꯟ 2 ꯀꯥꯂꯦꯟ ꯊꯥ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯕꯨ ꯁꯥꯕꯗꯤ ꯑꯗꯨꯃꯛ ꯃꯁꯥꯔꯤ ꯅꯣꯡꯁꯨ ꯃꯪꯉꯤ ꯇꯥꯕꯗꯤ ꯇꯥꯕꯤꯗꯦ ꯍꯌꯦꯡ ꯂꯧꯔꯣꯛ ꯊꯥꯗ ꯇꯥꯅꯕꯒꯤ ꯇꯨꯡꯁꯤꯜꯂꯤꯕ ꯍꯥꯏꯗꯨꯔ ꯈꯪꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯊꯥꯕꯜꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯝꯗꯥꯏ ꯅꯤꯄꯥꯜꯃꯛ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯤ ꯑꯄꯤꯛ ꯑꯄꯤꯛꯄ ꯀꯥꯎꯖꯤꯡ ꯍꯔꯧꯒꯤ ꯈꯣꯟꯖꯦꯜꯅ ꯃꯝꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯣ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯍꯜꯂꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯅꯥꯏꯇꯣꯝ ꯆꯠꯄ ꯀꯅꯥꯅ ꯀꯤꯗꯕ ꯁꯥꯗꯨꯅ ꯆꯤꯟꯗ ꯏꯁꯩ ꯉꯪꯂꯕꯁꯨ ꯋꯥꯈꯜꯗꯤ ꯑꯀꯤ ꯇꯨꯖꯨꯡꯂꯤꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤꯗ ꯆꯠꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯎꯆꯤ ꯆꯦꯟꯕ ꯐꯥꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒꯗꯕ ꯃꯇꯝꯅꯤ ꯏꯆꯤꯛ ꯆꯤꯛꯂꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠ ꯃꯟꯖꯨꯅꯔꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯩꯖꯣꯝ ꯑꯃ ꯁꯦꯠꯂꯤ ꯃꯀꯣꯛꯇ ꯂꯦꯡꯌꯥꯟ ꯐꯤ ꯑꯃꯅ ꯀꯣꯛꯌꯦꯠ ꯌꯦꯠꯂꯤ ꯃꯈꯨꯠꯇ ꯂꯥ ꯃꯌꯣꯝ ꯑꯃ ꯄꯥꯏꯔꯤ ꯃꯗꯨꯗ ꯂꯩ ꯑꯃꯨꯕ ꯑꯍꯨꯝ ꯐꯧ ꯀꯕꯣꯛ ꯑꯐꯥꯕ ꯈꯔ ꯍꯩ ꯃꯅꯝ ꯅꯥꯏꯕ ꯑꯃ ꯑꯃꯗꯤ ꯌꯦꯟꯕꯥ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯆꯤꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕ ꯐꯨꯔꯥ ꯑꯗꯨ ꯇꯝꯅ ꯁꯣꯠ ꯁꯣꯠ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯨꯔꯥ ꯃꯈꯣꯡ ꯑꯗꯨ ꯌꯧꯕꯗ ꯅꯣꯡꯖꯥꯏꯅ ꯇꯧꯊꯣꯛꯂꯝꯕ ꯀꯣꯝ ꯑꯃꯗꯤ ꯆꯐꯨ ꯑꯗꯨ ꯊꯦꯡꯅꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯆꯐꯨ ꯑꯗꯨꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯔꯒ ꯀꯣꯝ ꯑꯗꯨꯗ ꯊꯥꯗꯈꯤ ꯑꯗꯨꯒ ꯀꯣꯝ ꯑꯗꯣ ꯂꯩꯕꯥꯛ ꯈꯣꯠꯆꯤꯟꯗꯨꯅ ꯐꯨꯝꯖꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯥꯅ ꯌꯣꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯊꯦꯡꯗꯨꯅ ꯊꯝꯂꯒ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯈꯨꯔꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯣꯟꯕꯗ ꯉꯍꯥꯟ ꯃꯈꯩ ꯅꯣꯡꯌꯥꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯕ ꯂꯥꯏꯃꯨ ꯑꯗꯣ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯅꯍꯟꯐꯝꯗ ꯍꯜꯂꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯔꯁꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯥꯅ ꯄꯨꯔꯛꯄ ꯌꯦꯟ ꯑꯗꯣ ꯊꯥꯗꯣꯛꯈꯤ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯌꯦꯟ ꯑꯗꯣ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯁꯤꯈꯤ ꯃꯁꯤꯗꯒꯤ ꯅꯣꯡꯌꯥꯏꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯕ ꯂꯥꯏꯠ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯁꯨ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯥꯏ ꯈꯣꯏꯔꯝꯂꯝꯂꯕ ꯃꯇꯨꯡ ꯌꯨꯝ ꯍꯟꯅꯅꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯥꯅ ꯍꯧꯖꯤꯛꯇ ꯊꯨꯒꯥꯏꯔꯒ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯕ ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯄꯣꯞ ꯀꯥꯏꯗꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯊꯨꯒꯥꯏꯔꯒ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯆꯐꯨ ꯑꯁꯤꯕꯨ ꯑꯃꯨꯛ ꯃꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯕꯣ ꯃꯁꯤ ꯀꯔꯤꯅꯣꯃꯗꯤ ꯂꯩꯔꯁꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯋꯥꯈꯜ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯆꯐꯨ ꯑꯗꯨꯗ ꯁꯣꯛꯄ ꯄꯥꯏꯕ ꯑꯃꯠꯇ ꯇꯧꯔꯝꯗꯅ ꯀꯣꯏꯊꯣꯛꯂꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯣꯛꯄ ꯄꯥꯏꯕ ꯇꯧꯔꯝꯗꯕ ꯆꯐꯨ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯅꯇ ꯇꯨꯊꯔꯛꯈꯤ ꯑꯗꯨꯒ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯐꯨꯔꯥ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈꯤ ꯐꯨꯔꯥ ꯑꯗꯨꯒꯤ ꯖꯒꯥꯗꯣ ꯁꯅꯄꯤ ꯇꯤꯡꯒꯣꯏ ꯑꯃꯗꯤ ꯑꯇꯩ ꯅꯥꯄꯤꯁꯤꯡꯅ ꯂꯟꯇꯛ ꯂꯟꯇꯛ ꯍꯧꯏ ꯅꯣꯡꯒ ꯇꯥꯗꯕꯒ ꯂꯩꯕꯥꯛ ꯑꯗꯣ ꯈꯔ ꯈꯔꯁꯨ ꯀꯪꯉꯤ ꯐꯨꯔꯥ ꯑꯗꯨꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗ ꯋꯥꯄꯜ ꯑꯆꯧꯕ ꯑꯃ ꯏꯋꯥꯡ ꯋꯥꯡꯅ ꯁꯨꯛꯅ ꯍꯧꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯣ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯆꯪꯒꯅꯨ ꯍꯥꯏꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯆꯪꯍꯟꯗꯦ ꯑꯃꯗꯤ ꯃꯐꯝ ꯑꯗꯣ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯁꯝꯕꯜ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯆꯐꯨ ꯑꯗꯣ ꯐꯨꯔꯥ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯆꯠꯈꯤꯕꯒ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯍꯨꯏꯁꯤꯡ ꯑꯗꯣ ꯀꯞꯄ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯕ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ ꯅꯣꯡꯌꯥꯏꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯘꯔꯤ ꯑꯗꯨꯗ ꯄꯨꯡ ꯌꯦꯡꯉꯤ ꯃꯗꯨꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯍꯦꯜꯂꯝꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯣꯛꯇꯣꯟ ꯂꯨꯈꯨꯝꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯆꯨ ꯆꯕꯨꯟꯁꯤꯡ ꯑꯃꯗꯤ
ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯁꯣꯔꯣꯐꯣꯟ ꯅꯣꯄꯥꯞ ꯆꯝꯄ꯭ꯔꯥ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯃꯌꯥꯝ ꯑꯗꯣ ꯅꯣꯡꯌꯥꯏꯅ ꯃꯥꯒꯤ ꯈꯨꯅꯤꯡ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯐ꯭ꯔꯦꯝ ꯑꯗꯨꯗ ꯉꯥꯔꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯜꯂꯤ ꯉꯁꯤꯗꯤ ꯇꯥꯏꯕꯪꯁꯦ ꯀꯌꯥꯗ ꯇꯔꯨ ꯇꯔꯨꯔꯤꯕ ꯉꯍꯥꯟ ꯃꯈꯩꯗꯤ ꯑꯁꯨꯛ ꯐꯖꯕ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯝꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯨꯗꯤ ꯉꯁꯤꯗꯤ ꯀꯌꯥꯗ ꯐꯖꯔꯕ ꯀꯥꯟꯅꯗꯦ ꯑꯩ ꯉꯁꯤꯗꯤ ꯂꯝ ꯈꯔ ꯀꯣꯏꯊꯣꯛꯎꯒꯦ ꯑꯁꯣꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯌꯥꯏꯒꯤ ꯇꯨꯡꯗꯒꯤ ꯕꯨꯖꯔꯥꯖꯅ ꯀꯩ ꯈꯜꯂꯤꯅꯣ ꯍꯦꯔꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯗꯨꯗ ꯅꯣꯡꯌꯥꯏꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯄꯗ ꯕꯨꯖꯔꯥꯖꯀ ꯔꯥꯖꯦꯟꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯅꯣꯡꯌꯥꯏ ꯀꯌꯥ ꯊꯣꯏꯅ ꯍꯔꯥꯎꯕ ꯎꯠꯇꯦ ꯃꯗꯨꯗ ꯕꯨꯖꯔꯥꯖꯅ ꯀꯩꯅꯣ ꯊꯕꯛ ꯂꯣꯏꯔꯕ ꯐꯥꯎꯕ ꯑꯗꯨꯝ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯒ ꯂꯩꯕꯗꯨꯕꯣ ꯂꯥꯛꯑꯣ ꯉꯥꯛ ꯀꯣꯏꯊꯣꯛꯎꯁꯤꯗꯅ ꯚꯥꯏ ꯅꯣꯏ ꯁꯥꯎꯔꯅꯣ ꯑꯩ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛꯁꯦ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯋꯦꯕ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯊꯣꯛꯑꯔꯣꯏ ꯅꯣꯏ ꯁꯥꯎꯔꯅꯨꯀꯣ ꯅꯣꯡꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯦꯟꯅ ꯁꯥꯎꯗꯦꯗ ꯀꯩꯗꯧ ꯁꯥꯎꯗꯣꯏꯅꯣ ꯑꯗꯣ ꯅꯪ ꯇꯣꯝꯊꯤꯟ ꯉꯥꯟꯕꯤꯒꯤꯗ ꯆꯠꯄꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯔꯝꯃꯨꯍꯦ ꯆꯠꯃꯤꯟꯅꯁꯦꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯨꯁ ꯑꯃꯗꯤ ꯔꯥꯖꯦꯟ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯉꯥꯏꯈꯣ ꯅꯕꯥꯅꯤ ꯉꯥꯏꯈꯣ ꯀꯩꯅꯣ ꯔꯥꯖꯦꯟ ꯅꯪꯅ ꯀꯔꯝꯅ ꯇꯣꯝꯊꯤꯟ ꯉꯥꯟꯕꯤ ꯈꯪꯉꯤꯕ ꯍꯥ ꯁꯦꯝꯇ ꯍꯥꯏꯔꯛꯑꯣꯕ ꯉꯛꯄ꯭ꯔꯣ ꯍꯣꯏ ꯉꯛꯏ ꯑꯗꯨꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯊꯨꯁꯤꯗꯅ ꯍꯣꯏ ꯉꯥꯏꯈꯣ ꯑꯩ ꯃꯥꯏ ꯃꯤꯠ ꯇꯥꯈꯤꯒꯦꯀꯣ ꯍꯥꯏ ꯕ꯭ꯔꯁꯁꯨ ꯇꯧꯔꯛꯎ ꯅꯤꯅꯤ ꯍꯨꯝꯅꯤ ꯇꯧꯗꯕꯒꯤ ꯐꯨꯟꯖꯤꯜꯂꯝꯕꯅꯤ ꯅꯌꯥꯗꯣ ꯉꯥꯏꯔꯝꯒꯦꯕ ꯅꯣꯏꯁꯤꯗꯤꯕ ꯍꯣꯏ ꯉꯥꯏꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯍꯣꯏꯅꯦ ꯆꯠꯂꯣꯅꯦ ꯍꯣꯟꯗꯣꯔꯛꯏꯕ ꯁꯣꯔꯗꯣ ꯑꯣꯛꯆꯥꯛ ꯃꯅꯝ ꯅꯝꯃꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯅꯣꯛꯏ ꯑꯁꯣꯝꯅ ꯅꯣꯡꯌꯥꯏꯗꯣ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯤ ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯃꯑꯣꯟ ꯈꯜꯂꯤ ꯀꯔꯤꯅꯣ ꯔꯥꯖꯦꯟꯅ ꯇꯣꯝꯊꯤꯟ ꯉꯥꯟꯕꯤ ꯈꯪꯉꯤꯁꯤꯕꯣ ꯑꯁ ꯑꯩꯒꯤ ꯊꯕꯛꯁꯦ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯤꯗ ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯚꯥꯏ ꯔꯥꯖꯦꯟ ꯅꯪꯅ ꯀꯔꯝꯅ ꯇꯣꯝꯊꯤꯟ ꯉꯥꯟꯕꯤꯁꯤ ꯈꯪꯉꯤꯅꯣ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯑꯦꯛꯁꯅꯤꯅꯦ ꯕ꯭ꯔꯣ ꯀꯧꯅꯦ ꯕ꯭ꯔꯣ ꯑꯁꯤꯗꯤ ꯑꯗꯒꯤ ꯅꯃꯥꯏꯗꯨꯗ ꯀꯤꯟꯅ ꯀꯟꯅ ꯊꯤꯜꯂꯝꯃꯒ ꯆꯦꯟꯈꯤꯗꯣꯏꯅꯦ ꯑꯩ ꯃꯗꯨꯗ ꯕ꯭ꯔꯨꯁꯅ ꯐꯔꯦꯁꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧ ꯂꯩꯔꯦ ꯚꯥꯏ ꯅꯣꯡꯌꯥꯏ ꯋꯥꯔꯤꯁꯦ ꯁꯨꯝꯗꯧꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯈꯤꯗꯣꯔꯦ ꯈꯪꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯦ ꯅꯣꯡꯃ ꯅꯪꯒꯤ ꯐꯣꯟꯗꯨ ꯔꯥꯖꯦꯟꯅ ꯄꯥꯏꯍꯧꯏꯗꯅ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯔꯥꯖꯦꯟꯗꯒꯤ ꯐꯣꯟ ꯂꯧꯕ ꯂꯥꯛꯈꯤꯗꯅ ꯑꯗꯨꯗ ꯅꯪꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯅꯊꯟꯇ ꯇꯧꯔꯒꯦ ꯈꯟꯗꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯔꯥꯖꯦꯟꯗꯒꯤ ꯐꯣꯟ ꯂꯧꯔꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯗꯨꯗ ꯑꯩꯈꯣꯏ ꯆꯤꯡꯅꯕ ꯍꯧꯈ꯭ꯔꯕꯅꯤ ꯚꯥꯏ ꯕ꯭ꯔꯨꯁ ꯑꯩꯅ ꯅꯈꯣꯏ ꯄꯨꯜꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯐꯣꯟ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯁꯤꯗꯤ ꯅꯣꯏ ꯀꯔꯝꯅ ꯈꯪꯉꯤꯕ ꯅꯣꯡꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯦꯟꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯚꯥꯏ ꯅꯪꯅ ꯑꯩꯈꯣꯏꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯐꯣꯟ ꯂꯧꯕ ꯂꯥꯛꯄꯗꯣ ꯚꯥꯏ ꯕ꯭ꯔꯨꯁꯁꯨ ꯑꯩꯈꯣꯏꯗ ꯑꯩꯒꯤ ꯀꯥꯗ ꯂꯩ ꯅꯪꯅ ꯏꯃꯨꯡ ꯐꯥꯎꯕ ꯆꯪꯗꯅ ꯍꯟꯈꯤꯕꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯦꯡꯅꯕꯗꯒꯤ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯀꯔꯤꯅꯣ ꯅꯣꯡꯌꯥꯏꯁꯤꯕꯨ ꯉꯁꯥꯏ ꯅꯨꯡꯊꯤꯟꯁꯨ ꯕ꯭ꯔꯨꯁꯀ ꯅꯕꯥꯅꯤꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯂꯝꯕꯤꯗ ꯂꯥꯛꯂꯤꯉꯩꯗ ꯅꯣꯡꯌꯥꯏꯁꯦ ꯄꯔꯞ ꯅꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯌꯧꯔꯝꯗꯕꯤꯗ ꯍꯜꯂꯒ ꯆꯠꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯄꯔꯞ ꯂꯥꯛꯑꯒ ꯑꯃꯨꯛ ꯄꯔꯞ ꯆꯠꯈ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯅꯦ ꯅꯣꯏꯕꯨ ꯁꯥꯎꯅꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯑꯩꯅ ꯏꯃꯥꯗꯤ ꯀꯃꯥꯏꯅ ꯎꯍꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯨꯕꯗ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯔꯤꯉꯩꯗ ꯎꯍꯧꯕꯅꯦꯗꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯕ꯭ꯔꯨꯁꯀ ꯏꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯃꯗꯨꯗ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯅꯪꯁꯨ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯈꯤ ꯃꯗꯨꯗ ꯅꯪꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯪꯅ ꯐꯣꯟꯗꯨ ꯄꯨꯔꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯃꯗꯨ ꯈꯪꯂꯛꯄꯗꯒꯤ ꯕ꯭ꯔꯨꯁ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪ ꯈꯪꯍꯟꯗꯅ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯗꯅ ꯂꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯚꯥꯏ ꯅꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯚꯥꯏ ꯕ꯭ꯔꯨꯁ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯅꯪ ꯍꯥꯏꯔꯨꯁꯦ ꯑꯩ ꯀꯌా ꯍꯩꯅꯗꯦ ꯁꯣꯏ ꯂꯥꯎꯋꯦꯕ ꯑꯩ ꯍꯥꯏꯒꯦ ꯚꯥꯏ ꯅꯣꯡꯌꯥꯏ ꯍꯦꯔꯣ ꯁꯥꯕꯁꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯤꯡꯊꯧꯁꯨ ꯇꯨꯕꯉꯥꯏ ꯃꯅꯥꯏ ꯌꯥꯎꯗ꯭ꯔꯗꯤ ꯅꯤꯡꯊꯧ ꯁꯥꯕ ꯌꯥꯕ ꯅꯠꯇꯦꯕ ꯅꯪꯅ ꯍꯦꯔꯣ ꯁꯥꯗꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠꯅꯅꯤꯅꯦ ꯍꯣꯏ ꯑꯗꯣ ꯑꯩ ꯀꯔꯤ ꯍꯥꯏꯔꯒꯦ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤꯅꯣ ꯀꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯣ ꯑꯗꯣ ꯀꯣꯛ ꯍꯥꯏꯔꯛꯑꯣ ꯑꯩꯗꯤ ꯇꯧꯗꯕ꯭ꯔꯥꯅ ꯈꯜꯂꯤꯗ ꯇꯧꯗꯕ꯭ꯔꯥ ꯈꯜꯂꯤ ꯀꯥꯏꯅ ꯑꯣꯏ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯪꯒꯤ ꯅꯇꯨꯡ ꯀꯣꯏꯅ ꯏꯟꯅꯩꯅꯤꯅꯦ ꯈꯪꯅꯗꯅ ꯌꯦꯡꯉꯨ ꯅꯪꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯀꯥꯟꯗꯨꯗ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤꯕꯗꯣ ꯀꯅꯥꯅ ꯄꯨꯔꯛꯑꯝꯗꯧ ꯃꯥꯟꯒꯦ ꯑꯩꯈꯣꯏꯅ ꯄꯨꯔꯛꯑꯝꯃꯤꯕꯅꯤ
ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯃꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯤ ꯍꯥꯏꯗꯅ ꯈꯟꯕꯒꯤ ꯃꯍꯨꯠ ꯃꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯐꯣꯇꯣ ꯀꯥꯞꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯁꯤꯗ ꯅꯪ ꯑꯗꯨꯝ ꯃꯐꯝꯗꯨꯗ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯑꯗꯨꯒ ꯅꯪꯒꯤ ꯒꯥꯔꯤꯗꯨꯁꯨ ꯑꯩꯅ ꯋꯥꯛꯁꯣꯞꯇ ꯏꯟꯁꯤꯜꯂꯝꯕꯅꯤ ꯑꯗꯨꯒꯅꯦ ꯌꯥꯝꯅ ꯊꯨꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯅ 3,000 ꯄꯤꯔꯝꯂꯤꯕ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯒꯥꯔꯤꯗꯣ ꯀꯅꯥꯅ ꯁꯦꯝꯕꯤꯗꯣꯔꯤꯒꯦ ꯍꯥ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯁꯣꯛꯄ ꯒꯥꯔꯤꯅꯤ ꯂꯧꯕ ꯂꯥꯛꯅꯤ ꯂꯥꯛꯑꯣꯏ ꯈꯪꯗꯦ ꯍꯥꯏꯗꯅ ꯀ꯭ꯔꯣꯛ ꯀ꯭ꯔꯥꯛ ꯇꯥꯔꯒ ꯂꯩꯔꯝꯗꯧꯅꯤꯗ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯑꯒ ꯊꯣꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯒꯥꯔꯤ ꯄꯤꯔꯤꯕꯗꯣ ꯅꯅꯥꯏ ꯕꯨꯖꯔꯥꯖ ꯑꯩꯒꯤ ꯒꯥꯔꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗ ꯅꯨꯡꯌꯥꯏ ꯀꯧꯕ ꯄꯦꯁꯦꯟ ꯑꯃ ꯊꯣꯔꯛꯀꯅꯤ ꯃꯉꯣꯟꯗ ꯒꯥꯔꯤꯁꯦ ꯄꯤꯌꯨ ꯑꯗꯨꯒ ꯁꯦꯟꯁꯨ ꯌꯥꯝꯅ ꯂꯧꯍꯧ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯣꯁ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯏꯟꯁꯤꯟꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯑꯩ ꯇꯧꯒꯦ ꯍꯥꯏꯔꯒ ꯇꯧꯈꯤꯕꯅꯤꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯕꯨ ꯅꯄꯥ ꯀꯅꯥꯅ ꯒꯥꯔꯤ ꯄꯤꯕꯤꯔꯛꯇꯣꯏꯕ ꯍꯥ ꯅꯪꯅ ꯌꯨꯝꯗ ꯅꯣꯡ ꯅꯤꯅꯤ ꯍꯜꯂꯛꯇꯕꯗꯨꯗ ꯌꯨꯝꯒꯤ ꯃꯤꯅ ꯊꯤꯗ꯭ꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩ ꯂꯝ ꯀꯣꯏꯕ ꯆꯠꯂꯤ ꯍꯥꯏꯗꯅꯅꯦ ꯈꯨꯝꯖꯤꯜꯂꯤꯕ ꯈꯪꯉꯕ꯭ꯔꯥ ꯑꯣ ꯅꯣꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯀꯗꯔ ꯇꯧꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯥꯟꯅꯔꯒ ꯁꯦꯜ ꯂꯧꯔꯤꯕꯣꯏꯔꯦ ꯂꯧꯗ꯭ꯔꯗꯤ ꯅꯪ ꯒꯥꯔꯤ ꯁꯦꯝꯃꯒ ꯁꯦꯟ ꯄꯤꯗ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯅꯨꯄꯥ ꯑꯃ ꯐꯥꯕ ꯅꯨꯃꯤꯠꯇꯨꯗ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯒꯥꯔꯤ ꯂꯩꯔꯝꯃꯤꯗꯨ ꯀꯅꯥꯅ ꯁꯪꯉꯤ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯪꯉꯤꯕ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯌꯥꯝꯅ ꯀꯤꯕ ꯑꯗꯨꯒ ꯈꯟꯖꯤꯜꯂꯨꯔꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩ ꯂꯤꯎꯔꯣ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯂꯤꯔꯣ ꯇꯥꯁꯤ ꯀꯩꯅꯣ ꯇꯥꯎ ꯂꯤꯔꯛꯀꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯨꯖꯔꯥꯖꯅ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯏ ꯅꯣꯡꯌꯥꯏꯅ ꯁꯩꯇꯕꯥꯟꯒꯤ ꯀꯦꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯨꯔꯒ ꯆꯦꯟꯊꯣꯔꯛꯂꯕ ꯃꯇꯨꯡ ꯌꯨꯝ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯃꯗꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅ ꯂꯩ ꯑꯗꯨꯒ ꯕꯨꯖꯔꯥꯖ ꯑꯃꯗꯤ ꯔꯥꯖꯦꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯦꯛ ꯄꯩꯔꯤꯕ ꯑꯗꯨꯒꯤ ꯃꯔꯨꯞꯇ ꯂꯨꯝꯂꯒ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ ꯃꯗꯨꯗ ꯔꯥꯖꯦꯟꯅ ꯚꯥꯏ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯊꯕꯥꯛ ꯃꯅꯨꯡꯗ ꯂꯩꯇ꯭ꯔꯦ ꯂꯥꯏꯕꯛꯇ ꯂꯩꯔꯦ ꯅꯣꯡꯌꯥꯏꯁꯨ ꯆꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯝꯇ ꯉꯥꯏꯈꯣꯍꯦ ꯂꯥꯛꯑꯣ ꯃꯣꯏ ꯌꯨꯝꯁꯦ ꯃꯩ ꯃꯨꯊꯠꯁꯦ ꯁꯣꯐꯤꯌꯥꯅ ꯇꯝꯅꯕꯗ ꯈꯔ ꯅꯨꯡꯉꯥꯏꯖꯅꯕ ꯑꯁ ꯕꯨꯁ ꯅꯪꯁꯤ ꯀꯔꯤꯝꯇ ꯀꯤꯗ꯭ꯔꯣ ꯍꯥ ꯏꯃꯨꯡꯗꯅ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯃꯩ ꯃꯨꯊꯠꯄ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯣ ꯁꯣꯐꯤꯌꯥꯅ ꯍꯥꯞꯄꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅꯕ꯭ꯔꯣ ꯂꯥꯛꯑꯣꯁꯦ ꯆꯠꯂꯁꯦ ꯀꯥꯟꯗꯦ ꯂꯥꯛꯑꯣ ꯃꯤ ꯍꯥꯏ ꯔꯥꯖꯦꯟ ꯃꯤꯁꯣꯟ ꯅꯊꯤꯕꯨꯡꯅ ꯆꯥꯔꯤꯕ ꯀꯤꯅ ꯀꯤꯒꯜꯂꯤꯕ ꯑꯁꯤ ꯃꯥꯡꯒꯣꯟꯗ ꯐ꯭ꯌꯨ ꯂꯩꯁꯤ ꯅꯪ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯑꯁꯤ ꯁꯠꯂꯒ ꯂꯣꯏꯔꯦ ꯅꯪ ꯂꯩꯔꯝꯃꯣ ꯑꯩ ꯆꯠꯂꯨꯒꯦ ꯑꯩꯅ ꯉꯁꯥꯏꯅ ꯌꯨ ꯈꯔ ꯊꯛꯁꯦ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯅꯣꯡꯌꯥꯏ ꯇꯥꯟꯅꯕ ꯐꯪꯉꯔꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯌꯥꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯉꯥꯏꯈꯣꯅꯦ ꯆꯠꯃꯤꯟꯅꯁꯤꯅꯦ ꯏꯊꯟ ꯂꯩꯍꯧꯕ ꯀꯤ ꯍꯥꯏꯔꯒ ꯃꯁꯤꯗꯤ ꯌꯥꯔꯦ ꯁꯥꯗꯣꯛꯑꯣ ꯑꯩ ꯁ꯭ꯋꯥꯏꯗꯅꯦ ꯆꯨꯔꯤꯗ ꯂꯩꯍꯧꯒꯦ ꯁꯣꯐꯤꯌꯥꯗꯣ ꯐꯜ ꯂꯥꯎꯅꯒ ꯆꯣꯡꯊꯣꯔꯛꯑꯗꯤꯅꯦ ꯅꯨꯡꯉꯥꯏꯗꯣꯏ ꯅꯪ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯩꯁꯤ ꯆꯤꯡꯃꯤꯟꯅꯔꯦꯗꯅ ꯀꯩꯅꯣ ꯈꯪꯗꯦ ꯆꯕꯦꯡ ꯉꯥꯡꯉꯦ ꯋꯥꯅꯤ ꯚꯥꯏ ꯁꯣꯐꯤꯌꯥꯒ ꯅꯕꯥꯅꯤꯅ ꯃꯩ ꯆꯤꯡꯉꯗꯤ ꯑꯩ ꯀꯦꯃꯦꯔꯥꯗ ꯂꯩꯔꯛꯀꯦꯍꯦ ꯍꯥꯏ ꯌꯥꯔꯦ ꯅꯪ ꯅꯃꯥꯏꯗ ꯐ꯭ꯌꯨ ꯅꯝꯃꯛꯀꯅꯤ ꯑꯁꯨꯝꯅ ꯕꯨꯖꯔꯥꯖꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯐ꯭ꯌꯨ ꯑꯗꯣ ꯁꯠꯈꯤ ꯐ꯭ꯌꯨ ꯑꯗꯨ ꯍꯦꯛ ꯁꯠꯄꯗ ꯍꯧꯖꯤꯛꯇ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯕ ꯃꯩ ꯑꯗꯣ ꯃꯨꯠꯈ꯭ꯔꯕꯅꯤꯅ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯔꯥꯖꯦꯟꯗꯤ ꯚꯥꯏ ꯂꯥꯛꯑꯣ ꯑꯩ ꯆꯦꯜꯂꯦ ꯍꯥꯏꯔꯝꯂꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯕꯨꯖꯔꯥꯖ ꯍꯥꯏ ꯃꯍꯥꯆꯟꯗꯟ ꯉꯥꯏꯈꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟꯒꯤ ꯃꯇꯨꯡꯗ ꯆꯦꯟꯕꯗ ꯆꯦꯛ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯜꯂꯤ ꯃꯗꯨꯗ ꯔꯥꯖꯦꯟꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯚꯥꯏ ꯀꯩꯅꯣ ꯅꯈꯣꯡꯒ ꯌꯥꯜꯂꯛꯏꯔꯣ ꯅꯣꯏ ꯅꯄꯥꯅ ꯌꯥꯜꯂꯛꯏꯕ ꯀꯩꯅꯣꯕ ꯅꯪꯅ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯤꯗꯨꯕꯣ ꯑꯁ ꯃꯝꯕꯗꯨꯗ ꯆꯦꯜꯂꯤꯅꯦ ꯑꯁꯤ ꯍꯧꯒꯠꯂꯣꯁꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯈꯤ ꯃꯗꯨꯗ ꯑꯅꯤꯗꯣ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯣꯠꯂꯝꯕ ꯆꯦꯛꯀꯤ ꯃꯔꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯌꯥꯏꯗꯣ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯈꯤ ꯃꯗꯨꯗ ꯔꯥꯖꯦꯟꯒ ꯕꯨꯖꯔꯥꯖꯀꯅ ꯌꯦꯡꯉꯒ ꯍꯥꯏꯅꯩ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯅꯣꯡꯌꯥꯏꯁꯤ ꯉꯥꯎꯔ ꯆꯠꯂꯣ ꯅꯣꯡꯃꯩ ꯃꯔꯛꯁꯤꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯋꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯌꯥꯏꯒ ꯁꯩꯇꯕꯥꯟꯒꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯆꯠꯈꯤ ꯃꯗꯨꯗ ꯔꯥꯖꯦꯟꯒ ꯕꯨꯖꯔꯥꯖꯀꯅ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯃꯪꯂ ꯋꯥꯈꯜꯂ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯕꯨꯖꯔꯥꯖꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯅꯣꯡꯌꯥꯏ ꯔꯥꯖꯦꯟ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯅꯣꯛꯈꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯍꯥꯏꯅꯗꯨꯅ ꯁꯤꯊ ꯅꯣꯛꯈꯤ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯑꯗꯨ ꯅꯣꯏꯅ ꯇꯣꯝꯊꯤꯟ ꯉꯥꯟꯕꯤꯗꯨ ꯀꯔꯝꯅ ꯈꯪꯉꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯕꯨꯖꯔꯥꯖꯅ ꯅꯪꯅ ꯅꯣꯡꯃꯩ ꯄꯥꯟꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯤꯗꯅ ꯑꯗꯨꯗ ꯅꯪꯅ ꯇꯣꯝꯊꯤꯟ ꯉꯥꯟꯕꯤꯒ ꯎꯅꯩꯗꯅ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯪꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯍꯪꯕꯗ ꯃꯥꯅꯅꯦ ꯅꯪꯒ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯔꯛꯑꯦ ꯏꯕꯨꯡꯉꯣ ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯆꯠꯂꯨꯁꯦ ꯌꯥꯏꯗꯅ ꯌꯥꯔꯣꯏꯍꯦ
mi mani hospital da lei haidudi khara leiraga chatsi adu akhoi waminare sak sara amadi saminna bi yaidana hera rajen nang na sabai da tawraga lei akhoi bai nong yaina hore nong dang tawdu lere dubu nang suba maduda nong yaina taw loire kaino bai bai ani na lu nai gi mating panglam base yam nungai lo kandi hore nong dang su tawni duga hoji ku tawni lo asumna makhoi mamanaba ahum da harau harau amuk punki numit adugi nungthindani somda amaiba chitanjitna hingkolda thabak suraga leiringai nupa ama hathu hathu laklaga oja somda amukta lakpiro oja haiduna kauduna oja chitanjit ki manakta changda I maruda amaiba chitanjitna boyai kari tore aduk tahari badi ha oja tahada yadana tahari badi ne mamang lekai gi tada thabal do ngaha numidang ama laiwu ngadana laikat narga leirakpani adu ngasi leitre adugi oja mangthung thikbinaba lakpiyu haidana kawbu lakcharibani hai ngai khuni aingonda ga hana laki di hairaga haujik kari gi laklibano ne ha askai dino do oja di nahanda gi hospital da leidudi aduna kaya thoina haijadaba mama subas to oina yengedana aduna yadre doctor da oina pursi haidana pubada doctor ge hidak thabadagi adum laikhidabani oja isi aina hospital da leiringai da oire ko ado mabu yengiba amaiba subasta mangthung thinghanbadi kari kai oja mama subasto thabal du layeng lupadagi ana loidana maso phamsenarga leiribani handaki laisidine khara sathi male oja mi punamuk mi painarabani fare ai laga ko aduga karino haibu tanarasi fare oja adudi ai hanjaram lagi lakpiro asi hayam laga nupa to parap amuk chatkhri masdagi amaiba chitanjitsu boyaina hairamba yumadu da lakli masdagi lekai mayam tawduna thabalgi masa do potloiri numit adugi numidang wairamda thabalgi mathok mangam pangthoklaga amaiba subasna ngamde haibatuda hangba changi mahana changakpada masada karigumba thoduk amapu ningsingbagum masado ihai hainataba aki tujungba phawbugum tawki adubu mahak masada phawriba do ku nganaba makutta lewa ma solaga masada nanthajari aduga amaiba subasti manakta changli amaiba chitanjitna changlakpa aduda amaiba subasna oja lakpiribra haiduna kawri maruda amaiba subasna hoi laklibani nangbu nasado kamai tawribano ne haiduna hangi maruda amaiba subasna khangdi oja ngahal thabaldu laiwuk nei haidana aina yengubani numit aduda ma yenguraga halakpada thabalgi thongalda amuba matum maikhu oina tawba ma piktakna koipai pairaga lairami numidangduda madu ubada aina karino khangdoki haidana hona rubada amuba piktak tawba maikhu chapuldo maduna paisilakraga oja aigi thawaksida kaya de kanna phukhrage ai sor thika khanglibani oja madugi matungdagi aise oja thabakchi chakpa koklumba mangha nungaitaba sor amuk phundana ne humangana pikangba asina sinba kayama tarukle oja ado nangbo asibi kanano karino haibado amata yengdrabro oja ai yebakanna honai adubune iwu udi imammi oja aina sum khanbada tinmu laimu mali oja aduri lurudorida karigumba nang hariba tinmu laimudu waramlabadi ai phawbu namthabada wagadoribani nei saroi ngaroi oirabadi chakha khara piraga thatokiba mayai tinmu laimu sidine onthokna tainaba wakraba kadai nakutuk ai amukta yenge asomna hairaga amaiba subasti makut adu paiduna amaiba chitanjitna mihungi kanglon jingi maduda chitanjitna nangna haibagumdana imam mamin hei fare ai horen lai ama khoiramlaga yengage aduga nangi hidaksu sema age ko adudai chale ko phani waja ai sum leja hore lehoro asomna hainaraba matung amaiba chitanjittu mayumda chakhrei mahana mayum halakpada masada karino ama ningsingbadongna tawki karino ne aina naha oringai mang tawrubugi wari adubu aina ngasi nohongna ningsin leibasibo
ꯃꯗꯨꯗ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯈ꯭ꯔꯕꯒꯦꯅꯦ ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯕꯨ ꯇꯥꯛꯄꯤꯔꯛꯂꯤꯕ ꯑꯣꯖꯥ ꯅꯤꯃꯥꯏꯆꯥꯟꯅ ꯊꯥꯏꯕ ꯑꯗꯨ ꯑꯩꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯗꯅ ꯃꯪ ꯇꯧꯔꯨꯕꯗꯒꯤ ꯃꯪꯂꯥꯏꯅ ꯇꯥꯟꯅꯔꯛꯇꯅ ꯁꯤꯔꯝꯗꯧꯕꯗꯒꯤ ꯑꯣꯖꯥꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯀꯨꯏꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯅꯍꯧꯔꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏꯕꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨꯒ ꯑꯩꯅ ꯃꯇꯝꯗꯨꯗ ꯐꯥꯎꯈꯤꯕ ꯑꯀꯤꯕ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯐꯥꯎꯔꯛꯂꯤ ꯀꯔꯝꯅꯣ ꯑꯩꯒꯤ ꯑꯣꯖꯥ ꯅꯤꯃꯥꯏꯆꯥꯟꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯒꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯑꯩ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯂꯒ ꯌꯦꯡꯂꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯇꯣ ꯃꯌꯨꯝꯗ ꯌꯧꯅꯅꯕ ꯄꯔꯞ ꯆꯠꯈꯤ ꯁꯣꯝꯗꯅ ꯅꯣꯡꯌꯥꯏ ꯔꯥꯖꯦꯟ ꯑꯃꯗꯤ ꯕꯨꯖꯔꯥꯖ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥ ꯊꯣꯡꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯤꯟ ꯂꯥꯡꯂꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯔꯤ ꯅꯣꯡꯌꯥꯏ ꯍꯣꯏꯒꯤ ꯐꯥꯔꯝꯗ ꯔꯥꯖꯦꯟ ꯕꯨꯖꯔꯥꯖ ꯑꯃꯗꯤ ꯅꯣꯡꯌꯥꯏ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯁꯥ ꯊꯣꯡꯉꯤ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯤ ꯇꯣꯝꯊꯤꯟ ꯉꯥꯟꯕꯤ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤꯅꯦ ꯑꯩ ꯃꯌꯨꯝꯗꯨ ꯈꯪꯉꯦꯕ ꯃꯣꯏ ꯃꯅꯦꯗꯣ ꯀꯨꯏꯔꯦ ꯀꯩꯅꯣ ꯅꯥꯕ ꯐꯔꯝꯕꯁꯨ ꯌꯥꯔꯦꯅ ꯅꯣꯡꯌꯥꯏꯒꯤ ꯋꯥꯗꯨꯗ ꯔꯥꯖꯦꯟꯅ ꯅꯪꯅ ꯃꯌꯨꯝ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯣ ꯌꯨꯝꯗ ꯆꯪꯉꯒ ꯌꯥꯎ ꯏꯜꯂꯨꯒꯦ ꯍꯥꯏꯕ꯭ꯔో ꯑꯁ ꯆꯠꯊꯣꯛꯑꯣ ꯍꯩ ꯅꯥꯞ ꯆꯥꯗꯕ ꯌꯥꯎ ꯏꯟꯕ ꯀꯥꯏꯅ ꯅꯆꯤꯟꯗꯨꯕꯨ ꯍꯥꯏꯕꯨ ꯍꯪꯉꯝꯃꯤꯅꯦ ꯃꯤ ꯏꯟꯗꯧ ꯂꯩꯔꯧꯁꯤꯕꯣ ꯔꯥꯖꯦꯟꯒ ꯕꯨꯖꯔꯥꯖꯀꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯣꯡꯌꯥꯏꯅ ꯅꯕꯥꯅꯤ ꯃꯥꯟꯅꯔꯒ ꯑꯩꯁꯤ ꯅꯝꯗꯅ ꯌꯥꯎ ꯏꯜꯍꯟꯗꯧꯔꯦꯅꯦ ꯐꯥꯒꯤ ꯅꯠꯇꯦ ꯍꯌꯦꯡ ꯆꯠꯂꯨꯁꯦꯕ ꯃꯗꯨꯗ ꯔꯥꯖꯦꯟꯅ ꯑꯗꯣ ꯆꯠꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯅ ꯅꯣꯡꯌꯥꯏꯅ ꯍꯣ ꯀꯣꯏꯒꯦ ꯍꯥꯏꯗꯣꯏꯕ ꯈꯪꯉꯕ꯭ꯔꯥ ꯀꯣꯏꯒꯦ ꯍꯥꯏꯗꯣꯏꯕ ꯔꯥꯖꯦꯟꯅ ꯊꯥꯖ ꯃꯥꯟꯕꯤꯗꯤ ꯀꯝꯗꯧꯕ ꯅꯣꯡꯌꯥꯏꯅ ꯍꯥꯏ ꯃꯥꯗꯤ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯊꯥꯖ ꯅꯠꯂꯝꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯑꯩꯅ ꯁꯣꯝꯗ ꯂꯥꯏ ꯊꯤꯔꯤꯉꯩꯗ ꯃꯉꯣꯟꯗ ꯑꯩꯅ ꯄꯥꯎ ꯐꯥꯎꯈꯤꯗꯦꯗꯅ ꯑꯗꯨꯗ ꯆꯥꯟꯁ ꯂꯧꯔꯒ ꯕꯤꯀ꯭ꯔꯝꯖꯤꯠꯀ ꯈꯪꯅ ꯂꯩꯔꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯨꯖꯔꯥꯖꯅ ꯃꯥꯁꯨ ꯅꯦꯛꯁ ꯇꯧꯕꯗꯤ ꯊꯨꯏꯍꯦ ꯃꯗꯨꯗ ꯔꯥꯖꯦꯟꯅ ꯑꯗꯨꯒꯤꯕꯨꯗꯤ 5G ꯁ꯭ꯄꯤꯠꯅꯤꯗꯅ ꯑꯁꯦ ꯀꯥꯟꯗꯦꯁꯦ ꯌꯨ ꯒꯤꯂꯥꯁ ꯑꯃ ꯑꯅꯤ ꯊꯛꯄꯗꯅꯦ ꯀꯥꯎꯈ꯭ꯔꯗꯧꯕꯗꯨꯕꯨ ꯁꯦ ꯏꯁꯩꯗꯁꯨ ꯍꯥꯏꯗꯨꯗꯤ ꯅꯨꯡꯁꯤꯕ ꯑꯃ ꯀꯥꯏꯅꯕꯗ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯨꯈꯤꯗ꯭ꯔꯥ ꯑꯣ ꯌꯥꯔꯦ ꯅꯪꯒꯤ ꯏꯁꯩꯗꯨ ꯇꯥꯕꯗꯅꯦ ꯁꯣꯝꯗ ꯏꯟꯖꯥꯡ ꯑꯣꯠꯅꯕ ꯈꯥꯕꯩꯁꯦ ꯀꯣꯜꯂꯦ ꯏꯕꯨꯡꯉꯣ ꯑꯁ ꯂꯣꯏꯔꯦꯍꯦ ꯐꯖꯩꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯦ ꯕꯨꯖꯔꯥꯖꯀ ꯔꯥꯖꯦꯟꯒꯅ ꯍꯥꯏꯕ ꯑꯗꯨ ꯇꯥꯔꯒ ꯅꯣꯡꯌꯥꯏꯅ ꯑꯗꯣ ꯍꯌꯦꯡꯁꯦ ꯆꯠꯁꯦꯃꯤ ꯃꯗꯨꯗ ꯕꯨꯖꯔꯥꯖꯅ ꯍꯣꯏꯍꯦ ꯁꯣꯔ ꯍꯣꯜꯂꯨ ꯀꯔꯤꯅꯣ ꯃꯀꯨꯗꯨ ꯉꯥꯏꯈ꯭ꯔꯦ ꯄꯤꯌꯣꯅ ꯕꯨꯖꯔꯥꯖꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯦꯟꯅ ꯅꯣꯡꯌꯥꯏ ꯕꯨꯖꯔꯥꯖꯅ ꯀꯩ ꯍꯥꯏꯅꯣ ꯅꯣꯡꯌꯥꯏꯅ ꯍꯣ ꯃꯀꯨ ꯃꯥꯜꯂꯦꯌꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯕ꯭ꯔꯨꯁ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯕꯅꯤ ꯐꯩꯁꯨ ꯈꯪꯗꯦ ꯐꯠꯇꯦꯁꯨ ꯈꯪꯗꯦ ꯅꯣꯡꯌꯥꯏ ꯁꯥꯎꯅꯨꯀꯣ ꯑꯁꯤꯗ ꯅꯣꯏ ꯐꯥꯔꯝꯒꯤ ꯅꯥꯁꯤꯛ ꯍꯧꯔꯤꯁꯦ ꯑꯁꯤꯗ ꯇꯣꯡꯉꯒ ꯈꯣꯡꯉꯁꯨ ꯃꯥꯟꯕ ꯑꯝꯇ ꯌꯦꯡꯒꯦ ꯃꯗꯨꯗ ꯅꯣꯡꯌꯥꯏꯅ ꯅꯕꯥꯅꯤꯅ ꯑꯩꯁꯤ ꯐꯖꯅ ꯁꯤꯙꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯣꯛꯄꯒ ꯂꯥꯡꯕꯒ ꯏꯁꯩꯕꯨ ꯁꯛꯄꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯊꯥꯕꯜ ꯌꯥꯝꯅ ꯐꯔꯤ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯇꯣ ꯂꯥ ꯑꯃꯗ ꯄꯣꯠ ꯆꯩ ꯈꯔ ꯌꯣꯝꯂꯒ ꯐꯨꯔꯥ ꯑꯗꯣꯝꯗ ꯂꯥꯛꯏ ꯃꯍꯥꯛꯅ ꯐꯨꯔꯥ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯉꯔꯥꯡ ꯃꯥꯅ ꯎꯈꯤꯕ ꯆꯐꯨ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯗ ꯇꯨꯊꯔꯛꯂꯤ ꯑꯗꯨꯒ ꯊꯔꯣ ꯑꯣꯜꯂꯒ ꯐꯨꯔꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠ ꯂꯥꯛꯄꯗꯒꯤ ꯑꯃꯝꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯑꯃꯨꯛ ꯆꯐꯨ ꯑꯗꯣ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯐꯨꯔꯥ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯂꯩꯋꯥ ꯁꯣꯡꯗꯨꯅ ꯁꯨꯕꯥꯁ ꯇꯧꯅꯔꯤꯕ ꯂꯥꯏ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯀꯤ ꯌꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯄꯗꯧꯅ ꯇꯧꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯆꯐꯨ ꯑꯗꯣ ꯑꯃꯨꯕ ꯃꯩꯈꯨꯅ ꯋꯪ ꯀꯥꯔꯒ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯔꯣ ꯑꯣꯜꯂꯒ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯏꯁ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯌꯨꯝ ꯇꯝꯅ ꯁꯣꯜꯂꯤ ꯆꯦꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯆꯐꯨ ꯑꯗꯨꯁꯨ ꯊꯔꯣ ꯑꯣꯗꯨꯅ ꯇꯥꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯖꯒꯥ ꯑꯗꯣ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯏ ꯑꯔꯥꯞꯄꯗ ꯑꯅꯛꯄꯗ ꯂꯩꯕ ꯍꯨꯏ ꯄꯨꯝꯅꯃꯛ ꯀꯞꯄꯒ ꯈꯣꯡꯕꯒ ꯄꯨꯡꯂꯥꯡ ꯂꯥꯡꯂꯤ ꯃꯁꯤꯗꯒꯤ ꯆꯐꯨ ꯑꯗꯣ ꯐꯨꯔꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯥꯔꯤꯕ ꯁꯝꯕꯜ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯂꯩꯍꯧꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯆꯤꯇꯟꯖꯤꯠꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯆꯐꯨ ꯑꯗꯨ ꯀꯔꯤꯅꯣ
ꯊꯥꯕꯜꯅ ꯑꯣꯛꯅꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯀꯔꯝꯕ ꯂꯥꯏꯅꯣ ꯑꯃꯗꯤ ꯑꯃꯥꯏꯕ ꯁꯨꯕꯥꯁ ꯑꯃꯗꯤ ꯑꯃꯥꯏꯕ ꯖꯤꯇꯟꯖꯤꯠꯅ ꯎꯗ꯭ꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯀꯝꯗꯧꯕ ꯂꯥꯏꯅꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯗ ꯈꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ